ꯖꯤꯔꯤꯕꯥꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯨꯔꯦꯟꯗ ꯊꯥꯗꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯂꯪꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯃꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ NIAꯅ ꯃꯈꯣꯏꯒꯤ ꯀꯦꯁꯁꯦ ꯆꯥꯔꯖ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯆꯥꯔꯖꯁꯦ ꯊꯥꯒꯠꯂꯛꯏ ꯑꯣꯖꯥ ꯃꯁꯤ 2024ꯒꯤ ꯂꯣꯏꯔꯝꯗꯥꯏ ꯑꯩꯈꯣꯏ ꯅꯣꯕꯦꯝꯕꯔꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨ ꯆꯍꯤ 24 ꯇꯧꯊꯣꯛꯈ꯭ꯔꯒ 25 ꯆꯍꯤꯁꯤꯃ ꯑꯩꯈꯣꯏ ꯊꯥ 3 ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯊꯥ 19 ꯑꯩꯈꯣꯏ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ too late ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤ ꯊꯦꯡꯃꯜꯂꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯁꯤꯈ꯭ꯔꯤꯕꯁꯤꯡꯁꯦ ꯑꯗꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯑꯃꯨꯛ ꯂꯪꯊꯔꯛꯈꯤꯕꯅꯤ ꯃꯗꯨ ꯃꯁꯤꯒꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯁꯤ NIAꯅ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯃꯁꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯊꯦꯡꯃꯜꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯏꯕꯒꯤ ꯌꯥꯝ ꯇꯞꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯒꯤꯅꯦ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ ꯑꯣꯖꯥ ꯃꯁꯤ ꯀꯗꯥꯏ ꯐꯥꯎ ꯔꯥꯀꯦꯁꯣꯔ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯝꯕꯔ 1ꯗ ꯑꯩ ꯊꯝꯅꯤꯡꯉꯤꯀꯣ ꯃꯔꯝꯗꯤ ꯃꯥꯂꯦꯝꯗ ꯖꯦꯅꯣꯁꯥꯏꯠ ꯑꯗꯨꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯇꯨꯞꯄ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯑꯦꯛꯖꯥꯝꯄꯜꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯤꯕꯒꯤ ꯃꯔꯛꯇ ꯃꯁꯤꯁꯨ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯖꯨꯁꯤꯡꯅ ꯄꯔꯄꯤꯇ꯭ꯔꯦꯇꯔꯁ ꯑꯣꯏꯔꯀꯥꯟꯗꯀꯣ ꯖꯦꯅꯣꯁꯥꯏꯠꯁꯤ ꯃꯈꯣꯏꯅ ꯊꯣꯛꯑꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯅ ꯍꯥꯏꯍꯠꯇꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯇꯧꯔ ꯏꯁꯤꯡꯗꯒ ꯊꯥꯗꯔꯒ ꯂꯥꯛꯈꯤꯕ ꯃꯗꯨꯒꯤ ꯀꯦꯁꯇꯨ NIAꯅ ꯑꯗꯨꯝ ꯅꯝꯁꯟꯒꯦꯅ ꯈꯜꯂꯒ ꯂꯥꯛꯄꯗ ꯌꯥꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔ ꯑꯣꯐ ꯃꯥꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯃꯟꯕꯗꯨꯒꯤ ꯌꯦꯡꯉꯀꯥꯟꯗ NIAꯒꯤꯁꯨ ꯃꯥꯒꯤ ꯏꯟꯇꯤग्ꯔꯤꯇꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯁꯣꯜꯂꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯅ ꯀꯤꯔꯛꯄꯒ ꯐꯥꯎꯕ ꯃꯥꯂꯦꯝꯒꯤ ꯑꯦꯇꯦꯟꯁꯟꯒ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨ ꯂꯧꯈꯠꯇꯕ NIAꯅ ꯉꯁꯤ ꯏꯟꯗꯤꯌꯥꯗ 90% ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤ ꯂꯩꯔꯝꯅꯤ ꯀꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤ NIAꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝꯅ ꯐꯕ ꯑꯆꯧꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕꯀꯣ ꯀꯦꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯊꯥꯟꯀꯣꯠ ꯑꯩꯈꯣꯏꯒꯤ ARBS ꯑꯦꯇꯦꯛꯀꯨꯝꯕꯀꯣ ꯑꯗꯩ ꯄꯨꯜꯋꯥꯃꯥꯒꯤ ꯑꯦꯇꯦꯛ ꯍꯥꯏꯁꯦ ꯃꯣꯏꯅ ꯄꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯏꯃꯦꯖ ꯃꯌꯥꯝ ꯆꯍꯤ ꯑꯃ ꯀꯩꯅꯣ ꯍꯦꯟꯖꯜꯂꯛꯑꯕ ꯐꯥꯎꯕꯗ ꯑꯅꯤ ꯃꯌꯥ ꯐꯥꯔꯛꯑꯕ ꯐꯥꯎꯕꯗ ꯆꯥꯔꯖꯁꯤꯠ ꯐꯥꯏꯟ ꯇꯧꯔꯛꯇꯕꯀꯣ ꯍꯧꯖꯤꯛꯇ ꯇꯧꯔꯛꯑꯦꯅ ꯍꯥꯏꯔꯤꯒꯁꯦ ꯉꯁꯥꯏꯒꯤ ꯌꯥꯔꯛꯇꯕ ꯍꯥꯏꯕ ꯀꯦꯁꯀꯤ ꯀꯩꯅꯣꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯅꯤ ꯇꯝꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯂꯧꯈꯠꯇ꯭ꯔꯒꯗꯤ NIAꯒꯤ ꯑꯆꯧꯕ ꯀꯩꯅꯣꯃ ꯀꯩꯅꯣ ꯂꯩꯒꯗꯧꯕ ꯏꯃꯦꯖꯇ ꯌꯥꯝꯅ ꯁꯣꯛꯀꯗꯧꯕ ꯂꯩꯕꯗꯨꯅ ꯂꯧꯈꯠꯂꯛꯄ ꯃꯥꯟꯕꯒꯤ ꯑꯦꯅꯤꯋꯦ ꯔꯥꯀꯦꯁꯣꯔ ꯖꯁꯇꯤꯁ ꯗꯤꯂꯦ ꯏꯁ ꯖꯁꯇꯤꯁ ꯗꯤꯅꯥꯏꯠ ꯍꯥꯏꯕꯗꯨ ꯂꯥꯛꯀꯦ ꯇꯧꯕꯗ ꯕꯦꯇꯔ ꯂꯦꯠ ꯗꯦꯟ ꯅꯦꯚꯔ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯇꯨꯗ ꯈꯥꯡꯕ ꯇꯥꯔꯦꯗꯅꯀꯣ ꯕꯦꯇꯔ ꯂꯦꯠ ꯗꯦꯟ ꯅꯦꯚꯔ ꯊꯦꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯈꯠꯂꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯌꯥꯝꯅ ꯆꯨꯝꯅ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯉꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯤꯚ ꯄꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯔꯥꯀꯦꯁ ꯑꯩꯅ ꯈꯪꯍꯧꯅꯤꯡꯉꯤꯁꯦ ꯉꯁꯤꯁꯨ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19 ꯅꯠꯇ꯭ꯔꯣ ꯖꯅꯋꯥꯔꯤ 19 30 ꯀꯣ 19 ꯌꯦꯡꯉꯨ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯀꯩꯅꯣ ꯏꯚꯟ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯑꯃꯈꯛ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯕ꯭ꯔꯥꯍꯥꯝ ꯂꯤꯡꯀꯟꯒꯤ 1861 to 65 ꯐꯥꯎꯒꯤ ꯊꯣꯛꯈꯤꯕꯒꯤ ꯇꯟꯗꯥ ꯑꯗꯨꯗ ꯋꯤꯂꯤꯌꯝ ꯀ꯭ꯋꯥꯟꯇꯤꯟ ꯀꯧꯕ ꯉꯁꯥꯏꯒꯤ ꯀꯟꯁꯥꯔꯒꯤ ꯖꯒꯥꯗ ꯂꯥꯜꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯣꯔꯤꯂꯥ ꯃꯤꯅꯥꯏ ꯊꯝꯕꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯒꯗꯧꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯥꯏꯀꯩꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯈꯤꯕ ꯑꯃꯈꯛꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯔꯦꯟꯁ ꯀꯩꯅꯣꯒꯤ ꯃꯦꯁꯥꯀꯔ ꯀꯥꯏꯅꯒ ꯈꯪꯅꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯇꯧꯈꯤꯕ ꯀꯩꯅꯣꯗꯣ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯖꯨꯁꯤꯡꯅ 2024ꯒꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯅꯥꯏ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯑꯄꯨꯟꯕꯒꯤ ꯃꯁꯛ ꯌꯨꯅꯤꯌꯟ ꯑꯣꯐ USAꯒꯤ ꯁꯥꯎꯠ ꯅꯣꯔꯠꯀꯤ ꯄꯨꯟꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯔꯣꯏꯗꯕꯅꯤ ꯀꯥꯏ ꯇꯧꯕꯗ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯃꯥꯅ ꯂꯤꯗꯔ ꯑꯣꯏꯅꯒ ꯇꯧꯈꯤꯕꯒꯤ ꯋꯥꯊꯣꯛꯅꯤꯀꯣ ꯑꯗꯨꯅ ꯑꯆꯧꯕ ꯁꯤꯚꯤꯂꯤꯌꯥꯟꯒꯤ ꯃꯦꯁꯥꯀꯔ ꯊꯣꯛꯑꯀꯥꯟꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯁꯛꯇꯨꯒ ꯀꯝꯄꯦꯔꯦꯇꯤꯚ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ
ꯀꯩꯅꯣꯁꯦ ꯂꯣꯔꯦꯟꯁ ꯃꯦꯁꯥꯀꯔꯁꯦ ꯑꯃꯨꯛꯇꯪ ꯇꯟꯖꯥ ꯐꯪꯉꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯅꯩꯅꯍꯟꯅꯤꯡꯉꯤꯀꯣ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯋꯤꯂꯤꯌꯝ ꯀꯣꯟꯇ꯭ꯔꯤꯟꯅꯒ ꯂꯧꯈꯤꯕ ꯌꯥꯝꯅ ꯇꯦꯔꯣꯔꯤꯁ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯨꯕꯨ ꯃꯥ ꯍꯤ ꯋꯥꯁ ꯀꯤꯜ ꯀꯣ ꯂꯦꯇꯔ ꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤ 65ꯀꯤ ꯃꯦꯒꯤ ꯇꯥꯡ ꯖꯨꯟꯒꯤ ꯇꯥꯡ 6 ꯑꯗꯨꯋꯥꯏꯗ ꯏꯚꯟ ꯌꯨꯅꯤꯌꯟꯒꯤ ꯐꯣꯔꯁꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯨꯅ ꯃꯁꯛꯀꯤ ꯐꯣꯔꯁꯇꯨꯅꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯁꯒꯣꯜ ꯇꯣꯡꯉ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯠꯈꯤꯕꯒꯤ ꯁꯤꯒꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯆꯠ ꯑꯅꯤꯁꯤ ꯃꯥꯟꯅꯕꯗꯨꯃ ꯑꯩꯅ ꯅꯤꯡꯁꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯏꯔꯦ NIA ꯌꯥꯝꯅ ꯄ꯭ꯔꯣꯁꯄꯦꯛꯇꯤꯞ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯗꯤ ꯖꯁꯇꯤꯁ ꯑꯃꯈꯛ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯌꯥꯝꯅ ꯂꯩ ꯁ꯭ꯄꯦꯁꯤꯌꯦꯜ ꯍꯥꯏ ꯀꯣꯔꯠ ꯂꯩꯇꯕ ꯈꯣꯠꯇꯕ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯋꯥꯠꯄ ꯈꯣꯠꯄꯒꯤ ꯃꯌꯥꯝ ꯂꯩꯖꯔꯒꯁꯨ ꯁ꯭ꯇꯤꯜ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯁ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯀꯩꯅꯣ NIAꯅ ꯐꯖꯅ ꯖꯁꯇꯤꯁꯁꯦ ꯊꯨꯅ ꯄꯤꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯃꯥꯟꯅꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯦꯔꯣꯔꯤꯖꯝ ꯀꯣ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯏꯟꯇꯔꯅꯦꯁꯅꯦल ꯂꯣꯅꯁꯨ ꯌꯥꯗꯕ ꯀꯣ UNꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯦꯔꯣꯔꯥꯏꯖꯦꯁꯟꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯒ ꯂꯩꯖꯔꯤꯗꯅ ꯀꯣ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯏꯁꯇ꯭ꯔꯦꯇꯦꯖꯤꯒ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯇꯧꯅꯤꯡꯉꯛꯑꯣꯏ ꯀꯜꯄ꯭ꯔꯤꯠꯁꯤꯡꯁꯨ ꯈꯔ ꯗꯟꯗꯤꯁꯤ ꯌꯥꯝ ꯊꯨ ꯄꯤꯔꯗꯤ ꯍꯨꯔꯥꯟꯕꯁꯨ ꯈꯪꯗꯦ ꯑꯃꯁꯨ ꯈꯪꯗꯦ ꯃꯔꯥꯜ ꯂꯩꯕꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯗꯟꯗꯤ ꯄꯤꯔꯒꯗꯤ ꯃꯔꯥꯜ ꯂꯩꯕ ꯂꯪꯖꯕꯒꯤ ꯆꯥꯡꯁꯤ ꯍꯟꯊꯔꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯨꯏꯅ ꯆꯪꯉꯒꯗꯤ ꯑꯗꯨꯝ ꯑꯗꯨꯝ ꯅꯝꯊꯖꯈꯤꯅꯤꯗ ꯍꯥꯏꯔꯀꯥꯟꯗ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯗꯅꯕ NIAꯗ ꯌꯥꯝꯅ ꯊꯨꯅ ꯀꯩꯅꯣꯅꯤ ꯋꯤꯗꯤꯟ ꯔꯤꯖꯅꯦꯕꯜ ꯄꯦꯔꯤꯌꯗ ꯑꯣꯐ ꯇꯥꯏꯝꯗ ꯍꯥꯏꯗꯤ ꯖꯁꯇꯤꯁ ꯄꯣꯔꯛꯑꯀꯥꯟꯗ ꯖꯦꯅꯣꯁꯥꯏꯗꯇ ꯀꯜꯄ꯭ꯔꯤꯠ ꯇꯧꯔꯤꯕ ꯕꯨꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯛ ꯆꯩꯔꯥꯛꯇꯣ ꯄꯤꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯊꯝꯒꯦꯀꯣ Okay. Mari chumbo famni ozana thambise